कर्नाटका की शिवमोगा नौना साब एयरपोर्ट ngasi Prime Minister Narendra Modi na haunibi matungina sangabaga loinana Karnataka da chakot tarangi project kaya su ngasi hongdokadori ngasi pangthokadori ba thoromasi gi yenglaga district administration da mathok taba thorong purma lokot loikre ngasi gi sangagadori ba nौना साब एयरपोर्ट asi lam ekar chatruk kunithoi dasmik ahum nipan da lupa crore chahunga marfu mari changna saba airport ni loinana hariba airport asi gi runway asi meter lising ahum ga chani oiduna Karnataka state ki oina Bengaluru airport ki mathangda Shivamoga airport asina khwaidagi sangwaran way ma oigadori hariba airport asi gi loinana ngasi Prime Minister Narendra Modi na Karnataka da lupa crore lising amaga chatret marfu drama pan gi oiba tongan ba chakot thorangi project kaya sangabaga loinana lupa crore lising ahum chahum mudra taret rongi oigadaba tongan ba chakot thorangi thabak paikhatnaba urib uyung chu tamgani haire hogi bapung kunmari da India da nongna miyoi marfu covid positive eba thanaki leina asana maram oiraga miyoi ema laikide pagalapugi changcha da marfu 9.9 amade hengat kre apunba confirm case na koti mari lakh nifu taruk lising umudra taruk chani sumna ani yokre active case na lising ani chani kun mapanda hantaragle leina asana maram oiraga laikide mi gi masing lakh manga lising kuntra chatret umudra ni leina asidegi naba phadana discharge tawkiba mi gi masing na koti mari lakh nifu mathoi lising yankai humdoi chani sumna ani ni leina asidegi ngak thoknaba vaccine kapthokiba apunba mi gi masing koti chani kun lakh humbu humdoi lising humudra mathoi henkre malengyo ino covid lachina khwaidagi hena soharlaba lebak singi manungda USA na ahanba Indiana ani subda amadi France na ahum subda leire awang nopok state singi oina Assam na ahanba Mizoram na ani subda amadi Manipur na ahum subda leire आम आदमी पार्टी के लुचिंगबा दिल्ली लेंगा के डिप्टी चीफ मिनिस्टर सु ओइरिबा मनीष सिसोदिया बुंगारांग लिकर पॉलिसी के मरी लेना सीबीआई ना भागत खिबा अदुगी मायुक्ता ngasi आम आदमी पार्टी ना लेबाक सनबा थुंगना यानेंगदबा फोंदोक्तोना खोंजिंग चंगसिन गदौरी पार्टी असना ngasi निमिट युंगबदा दिल्ली दा लेबा बीजेपी के लो समांगदा खोंजिंग चंगसिन गनी हाइना मीडियाना पल्ली मनीष सिसोदिया बुंगारांग सीबीआई ना पुंग निपान चुमना वहांग पाहंग चथरबा मतुंग फाजिन खिबनी महाक फाजिन खिबा सि डेमोक्रेसी की अमंबा निमिट अमनी हाइना आम आदमी पार्टी ना फोंदोखिबा लेख्रबनी Taranidui suba Manipur Legislative Assembly ki ahum suba mifam ki ngasi tarai ni suba mifam housing chathabaga loinana ngasi ki mifam asida tongan ba demand tareta house ta pukatuna pass tawgadori ngasi puthokadori ba demand sing adudi ahanbada demand number 13 medical health and family welfare service ani suba demand number 13 municipal administration housing and urban development ahum suba demand number 15 consumer affairs food and public distribution mari suba demand number 38 agriculture manga suba demand number 39 dairy farming yauna animal husbandry and veterinary taruk subada demand number kun community and development amadi tarit subada demand number kuntra planning gi yauri hariba demand sing asigi manungda ahanba ahum suba manga suba amadi taruk suba demand opposition gi MLA K Ranjit amadi TS location anina kat motion thangatuna house ta khanagadori loinana demand sing asigi apunba senpham lupa crore lising nipan ga chamapan yankai mathoi lakh humudra mari lising humbumathoi ngasi house ta khanarwa matung pass tawgadori loinana wangkai kendra gi MLA thangjam Arun Kumar na Imphal Ukhrul lambi da Khumar lampak ki street vendor phamising na matam kaktaba lambi thingbaga mari lenana house ta calling attention pokatuna mahut minister gi pungning chingsin gadori amadi tongan ba department sing gi matang da wang pakum tawnagadori Imphal West ki manung chanmada leiba Haibong Popi Youth Club amadi veterinary department ani na khusam naraga yumda leiba san amadi hui hida kapagi thorom amang asi Haibong Popi Club ki lampak ta pangthokre thorom adu da punna san amadi hui marfu drama rungda BQ amadi anti rabies hairi hida gasi kapthoki hui amadi san yamna hui amadi sanda yamna nagan ba lena dagi ngakthok nabagi pandam hida gasi kapthokpani thorom adu da veterinary ki doctor Mayanglambam Dilras na phongdoki bada hui amadi sanda yamna nagan ba BQ dagi ngakthok nabagi hida gasi kapthokpani maruina san siribasi usoki chakte yawba la charubadagi san sibagi thodok thokli maram aduna usop chabda sizinaba la asi miyamna mafam sana hundukpino mafam phongdoki